Akashvani Imphal, Maibam Dwijamani Pau Pazari, Ahanbada Maroiba Pau. Kendra ki Mapal Thoram Raja Mantri Dr. R.K. Ranjan Singh Nahiri, Ukraine do Erikliba Pibam Yanglaga Sarkarna, Lebak to the Bharat Masa Singh Puthornaba Thorang Lokale. Ukraine do Mahitamliba Manipuri Mahiru Singi Alaman Singna, Atu Agai Tengbangi Tamak Mahaki Mantralaga Pau Paunaba Masung, Mipai Bidanaba Mahana Apil Tauri. Manipuri Bulletin Mikal ki Ahan Bataka ki Board Kwambaki Matam, Hayang Numidangwaram Loiragani. Manipuri Bulletin Mikal Hingsa Yautana Pangtonaba Raizapal La Ganesan Apil Tauri. Amasung Raizigi Haksel Bibaki Director Dr. K. Razo Singh Nahiri, Manipurda COVID-19 ki Homsuba Web Ningtin Lakshan Mangamle. Manipurda ngasi COVID ki Anoba case kontra taruk tekniki mi ohum lekide. Leibag asida Omicron variant lakpadagi COVID-19 ki anoba case hengalali basi yanglaga ikhoi pongnomangna section minasi. Sahi tara mangadagi tara nipan phobgi manungda leiba angang sing yauna vaccine kapa yaraba miyoi singna athuba matamda vaccine gi dose suna kapthokpiyo masung atopa miyoi singbu vaccine kapata mateng pangbiyo. Laisat asidagi ngakthoknaba face mask upiyu phutaru ke social distancing thambiyu mai mit sengna tathokpiyu khutsa sengna hambiyu. COVID-19 ga mari lenaba I pau singidamak national helpline number sing 011 239788046 amasung 1075 taduga Manipur ki helpline number 0385241166 amasung 1800345381 ta phone tobiyo hauzik mabungai pa pau Kendra ki Mapal Thoram amasung Shiksha ki Raja Mantri Dr. R.K. Ranjan Singh Nahiri Ukraine do erikliba phibam masigi yanglaga sarkarna leibak tu da leiriba Bharat Masa Singh asoi engam thondanaba puthoraknaba thorang kaya lokhale Miyamna athu akai gi tengbang gi jamang Mapal Thoram Mantraloy amasung Kuipta leiba Bharat ki embassy da contact tawna baharaduna Dr. R.K. Ranjan hai hauzik Ukraine gi nongthaki lambi thingjin khibana leibak tu da panduna leiriba Bharat Masa Singna Hungary ga tainaba ngamkhai romda thoraklabadi mafam dudagi makoi bu Bharat tamna purakpana ba akhanaba thorang lokhale Mafam aduda embassy amasung Mantraloy gi missing ngaiduna leiri Bharat Masa Singh akanana Manipur dagi Ukraine da mahi tamliba mahiroi singgi ahlaman singna mipai bidana ba appeal tawraduna Dr. R.K. Ranjan hai Russia na Ukraine da war declared tawdana lan tawnaba hore aduga major cities in 3 direction dagi Russian troops na leirabadina mafam du da Indian citizens about 18,000 samuk leiba out of the 18,000 shita about 4,000 amadi already evacuated tawung amore jiti Ukraine gi lan gi matam sida aina akoi Manipur gi isa sing adu mayamama Ukraine city da medical tambak wato laging am sintusu kainta nunanga tobigano if they need any urgency kindly contact to our embassy aduga even parents na ayonda hangira ko pound I all the time I am ready to help aduga makoy na itatta tuminga gasu hagira all the year service free of cost ta ko na loin lift tawgani Kuipta leiba Bharat Embassy ki helpline number singdi +380 997 300 483 +380 997 300 428 +380 933 980 327 +380 635 917 881 amasung +380 935 046170 ni Mantri na makha taradun hai mahaki mantraloy desu miyam da mateng pangnaba pung kunmari sumna mathau tawdaba telephone number sing hangdutuna thamle mahak masamak tasu haktheng na phone torpa yagani haina su mahakna phongdogli Mapal Thoram Mantraloy na Nai Delhi da hangdogli ba control room ge number d 1800 118 797 toll free amasung 911 123 012 113 911 123 0121 113 911-123-014-104 911-123-017-905 ni miyamna situation room at mea.gov.in da mail toropasu yagani hairi Manipur Bulletin Mikal gi ahan bataka gi board khwambagi matam loigedaba nongma khakta ngaisilappaga loinana rajniti dol singi lusingba singna aroibi oina makhoi gi mirep kedamak voter singi pungning singsinaba lejibi thaduna khonari ngasi su tongan tongan ba dol singi kendra amadi raiji gi lusingba singna mapam kayada question chenduna board khomli
Vote khomgi aroiba matam naksilapga lenana miyamgi mitin yum sangduna vote khomba loudspeaker sizinaduna publicity satpigi mathakta haujikti road sona singba pangthong pahaure. Ahan batangka ki mikhal asida mikhal gi thabak togadaba miyoi sing asoi engam yauduna magi thabak mafamda yahunaba akan bathorang lokhale. Manung hanjinba athapa mafam singda satkadaba polling personnel sing amasung security gi miyoi sing helicopter na pusinaba masung athu akai gi thabakta helicopter sizinanaba sangeng kaya ngarang pangthokre. BJP Manipur Pradesh ki President A. Sarda Devin Hairi nupi singidamak Ujwala scheme gi makhada lemna gas cylinder ama piriba asi karigumba Manipur da BJP ki sarkar amuk halaklabadi sahi amada gas cylinder ani lemna pigani. Jiribam Vidhan Sabha Kendra da BJP ki mirep kidamak Srimati Sardana vote khomkhi. Mukhyamantri Nongthaman Biren Singna Manipur da BJP sarkar amuk hana laklabadi yungang yolhangani haina phongdokiba wafam adubu Congress na kanna yaringdaba phongdokli. Congress Dolgi Election Observer Jairam Ramesh Nangasi Imphal da Paumising da Hai BJP ki thong asidi Raija asidagi Nisa Muthatkani Haribu Wakalon adugi Onataina Bani. Masi BJP ki manifesto da Yaubo Wafam Sunate. Aduga Dol asigi National President JP Nadana Drug Alcohol Free Manipur ama ohengani Haikiba adugi su Onataina Bani. Paumising una badu da Dolgi Lusing Bamasung Congress ki Manipur ki Mikhal ki in charge Bhakta Saran Dasamasung Dolgi Atai Lusing Bakaya Yaukhi. Kangpupi Jila ki Vidhan Sabha Kendra ahumda absentee voters sing vote thadahanabagidamag polling officials sing na yum sangbagi thabak ngasidagi hokray. Vidhan Sabha Kendra ahum ki punna absentee voters sama tarukni. Maraga sida sahi marifu helaba ahal wareba voters sing mimanadraba sing amasung COVID-19 na soolaba miyoy sing postal ballot sizinaduna vote thadahangani. Punna polling team taratare na absentee voters sing vote thadahanabagidamag yum na sangbagi thabak sathakhi. Surachanpur Jila ki Tipaimuk amasung Henglep Vidhan Sabha Kendra singi polling station kulumdoi da mathau tawgadaba polling official amasung security personnel sing magi polling station singda sanaba hokre. Polling amasung security personnel sing Surachanpur ki peace ground dagi magi polling station singda sanaba hokhi. Tipaimuk Thalon Henglep amasung Singhar Vidhan Sabha Kendra singi polling station chama taratareta mathau tawgadaba polling amasung security personnel sing hayeng dagi magi polling station singda sanaba hogani. Mikhal da mathau tawgadaba official amasung staff sing vote thadahanabagidamag postal ballot facilitation center su hangdoktuna thamle. Tabiriba pawasi Akashbani Imphal dagini. Manipur Vidhan Sabha gi Mikhal tangkak ani thokna tha asigi konipan amasung mathang thagi mangada pangthokadoriba si hingsa yaudana pangthoknaba Rajyapal La Ganesana appeal tawri. Voter sing nasu Mikhal sing asida sungsoi soidana vote thadabina bahairi. Manipur gi sing amasung tamgi tongan ba mafam singi polling station singda hingsa yaudana Mikhal niyom sumna pangthokpiu masida tongan ba sangstan sing su mateng pangbirakani haibigi thajaba Rajyapal na phongdokhi. Lagliba Manipur Vidhan Sabha Mikhal da polling agent amasung counting agent oigadoriba singna polling station amasung counting hall da sangbada tangai fatana COVID-19 gi vaccine dose animak kapkhibagi certificate loidarkadabani. Agent sing adu vaccine kaptri banatraga dose amatamak kapliba orebadi pung humbudrani thoigi manungda loba RT-PCR gi negative report yawadabani hairi. Leibaga sena ling tamlakpa sei humudra manga surapaga mari lengnana pangthokpa azati ga amrit mahasol thorumgi saruk amoina irai numit khudingi akhanaba quiz gi thorum leptana sadotuna lagli ngasigi quiz gi damak quiz master da khusinajari. Tabiriba singbu ngangom kiranna taramna okchari. Akashbani Imphal gi paukang bomasung Rajya ki Art and Culture Department apun sinjaba Azadi ka Amrit Mahotsav quiz program gi kunmapan suba episode ki wahang hangjari. Wahang adudi English nga masmapan nipunipan da India ki drafting committee gi Constituent Assembly na pikat kiba Draft Constitution of India da article parts amasung schedule kaya yamna yawbuge. The question is, how many articles, parts and schedules were there in the draft Constitution of India submitted by Constituent Assembly of India's Drafting Committee in 1948? Aikogi email address airinfalnewsquiz@gmail.com da isagiming laipamamadi contact number galoinana adongi paukhum thabirau. Mamangi irai nimita quiz program asigi kunipan sube episode ta hangjakibu wahang. Mahatma Gandhi na Bihar ke ahanba Satyagrahini hai na singthakiba freedom fighter adu kanano. Wahang asige sumo paukumdi Sri Krishna Singni haibasini. Khwaidiga hana sumo paukum pirakiba miyoi ahum khangatchare makoi singadudi ahanba winner na Brahmapur Mangjil mamangdagi Manohar Mayum Nancy Sharmani.
ꯑꯩꯒꯤ ꯏꯃꯤꯡ ꯃꯅꯣꯍꯔꯃꯌꯨꯝ ꯅꯦꯟꯁꯤ ꯁꯔꯃ ꯑꯩꯍꯥꯛ ꯍꯧꯖꯤꯛ DM ꯀꯣꯂꯦꯖ ꯑꯣꯐ ꯁꯥꯏꯟꯁꯇ ꯐꯔꯁꯠ ꯁꯦꯃꯤꯁꯇꯔ ꯇꯝꯖꯔꯤ ꯑꯥꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯒꯤ ꯏ-ꯄꯥꯎꯒꯤ ꯀꯥꯡꯕꯨ ꯑꯃꯁꯨꯡ ꯔꯥꯖ꯭ꯌꯒꯤ ꯑꯥꯔꯠꯁ ꯑꯦꯟड ꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯅꯤꯅ ꯄꯨꯟꯅ ꯁꯤꯟꯕꯤꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯅ ꯅꯤꯡꯇꯝꯂꯛꯄꯒꯤ ꯆꯍꯤ 75 ꯁꯨꯔꯛꯄꯒꯤ ꯑꯥꯖꯥꯗꯤ ꯀꯥ ꯑꯃ꯭ꯔꯤꯠ ꯃꯍꯣꯠꯁꯕꯀ ꯃꯔꯤ ꯂꯩꯅꯅ ꯄꯥꯡꯊꯣꯛꯂꯤꯕ ꯀ꯭ꯋꯤꯖ ꯑꯁꯤꯕꯨ ꯁꯔꯨꯛ ꯌꯥꯕ ꯐꯪꯖꯕꯒꯤꯗꯃꯛ ꯑꯩꯍꯥꯛꯅ ꯊꯥꯒꯠꯆꯔꯤ ꯑꯃꯗꯤ ꯍꯧꯈ꯭ꯔꯕ ꯃꯇꯝ ꯑꯃꯒꯤ ꯏꯔꯩꯕꯥꯛ ꯅꯤꯡꯕ ꯑꯊꯧꯕ ꯑꯊꯧꯕꯤ ꯀꯌꯥꯒꯤ ꯋꯥꯔꯤꯁꯤꯅ ꯃꯍꯩꯔꯣꯏ ꯑꯩꯈꯣꯏꯒꯤꯗꯃꯛ ꯇꯗꯤ ꯃꯃꯜ ꯌꯥꯝꯂꯕ ꯂꯝꯖꯤꯡ ꯃꯩꯔꯥ ꯑꯣꯏꯒꯅꯤ ꯈꯜꯂꯤ ꯑꯅꯤꯁꯨꯕ ꯋꯤꯅꯔꯅ ꯀꯛꯆꯤꯡ ꯁꯨꯃꯥꯛ ꯂꯩꯀꯥꯏꯗꯒꯤ ꯔꯥꯟꯀꯨꯃꯥꯔ ꯈꯦꯇ꯭ꯔꯤꯃꯌꯨꯝꯅꯤ ꯑꯍꯨꯝꯁꯨꯕ ꯋꯤꯅꯔꯅ ꯈꯥꯒꯦꯝꯄꯜꯂꯤ ꯄꯟꯈꯥꯗꯒꯤ ꯏꯔꯦꯡꯕꯝ ꯊꯣꯏꯉꯝꯕꯅꯤ ꯋꯤꯅꯔꯁꯤꯡꯗ ꯀꯣꯡꯒ꯭ꯔꯦꯆꯨꯂꯦꯁꯟ ꯄꯤꯖꯔꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯉꯁꯤꯒꯤ 19 ꯁꯨꯕ ꯏꯄꯤꯁꯣꯗꯀꯤ ꯀ꯭ꯋꯤꯖꯀꯤ ꯋꯥꯍꯪ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯁꯤꯡꯖꯔꯤ ꯏꯪ 1994ꯗ ꯏꯟꯗꯤꯌꯥꯒꯤ ꯗ꯭ꯔꯥꯐꯇꯤꯡ ꯀꯃꯤꯇꯤꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯠ ꯑꯦꯁꯦꯝꯕ꯭ꯂꯤꯅ ꯄꯤꯈꯠꯈꯤꯕ ꯗ꯭ꯔꯥꯐꯠ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥꯗ आर्टिकल पार्ट्स अमसुंग शेड्यूल कया यामना यावबगे The question is, how many articles, parts and schedules were there in the draft Constitution of India submitted by Constituent Assembly of India's Drafting Committee in 1948? प्रधानमंत्री नरेंद्र मोदी ने आकाशवाणी की खुथांगदा लेबाक असिगी मनुंग अमसुंग मपाल लमदा लेबा मियामदा पीबा महाकी पुंगनिंगी वा मन की बात था असिगी 19 की अयुक पुंग 12 दे संदोकनी प्रधानमंत्री की पुंगनिंगी वा हेक लोइबगा मदुगी मणिपुरी वाहनथोक आकाशवाणी इम्फाल ना कंगला अमसुंग संगाई चैनल अनिमक्ता संदोक्तुना तहनगनी मार पाइते कबुई थादो माव अमसुंग तांखुलोलगिना दिथोकाबा निमित्ता संदोकनी हंदकी असिना प्रधानमंत्री की मन की बात की 43 सुबा एपिसोडनी आइन थिंख्रबा लालोलोप रिवोल्यूशनरी पीपल्स फ्रंट RPF की 92 सुबा मपोक कुमोन ngasi masigi council headquarters yauna tongan tongan ba mafamsingda pangthokre lubasigi deputy secretary publicity board Robin Kumana Tador Pacherola Madahai kumsi sahigi oina covid laisuna maram oiduna kumon thoram asi isam samna pangthokhi Akashbani phaldagi pau tabiri Raiji की हक्सल विभाग की डायरेक्टर डॉक्टर के राजो सिंह हाइरी मणिपुर कोविड-19 की अहम सुब वेब निथि लक्षण मंगमले मणिपुर अहम सुब वेब असी सही सिगी जनवरी मयाइदगी लाखिबनी मसुंग जनवरी 19 ख्वाइदगी वांग सांगदा 10.9 की सांगद पॉजिटिव ओइखि हौजिक्ति नोमगी पॉजिटिव ओइबगी सांग असी हंतरक्तुना साद 9.5 लेरे इम्फाल ngasi विधानसभा मिखलगी मांगवनेना पाउमिसिंग उनबदा डॉक्टर राजोन हाई हौजिकसु कोविड नत्रगा अतै लाइसेट थेंगनबा विभाग असिगी ऑफिशियल सिंग अमसुंग स्टाफ सिंग सेम सादुना लेय अमसुंग खुजु खुलाई मतिक साना लेरे था वेब से अखोगी मिडल ऑफ दी जनवरी दगी होगिबनी अदो होजी की स्टेटस सी याम वाना होजी कोई कंट्रोल तो ngame ya koigi personnel koigi staff sing hoji any problem ma tholokpada any eventuality face tongna ba ya koigi manpower sing khujukhlai sing equipment sing district ta RT-PCR ki machine sing ya koi khinna ba hoji tender tongna lere aduga ambulance matic san lei awat pa amta leite hoji ICU gi su koi 10 ICU bed khari hena mu hengkel ai sumai tongna ya koigi site gi di koi akan section tharang lore मणिपुर ngasi कोविड की अनोबा केस 53 थेंगनेखि मियोय अहम लेखिदे राज्य की हक्सेल विभाग ngasi नुमदांग वरम थोकपा चेरोल मदहाई ngasi कोविड की सैंपल पुन्ना लिसिंग अमा सुमना निफुमाथोय टेस्ट तोबगी मनुंगदा मियोय 53 अदु पॉजिटिव ओबे थेंगनेखिबनी पॉजिटिव ओबेगी सांग सादा 9.5 मसी थारगा हौजिक फावबदा राज्य असिदा कोविड पॉजिटिव ओबा अपुनमा मसिंग लाख अमा लिसिंग 53 मरुद्रा सुरे ngasi Imphal West Churachandpur amadi Thaubaldagi miyoi amamam lekhidaba golena hauzik phawbada laisat asidagi lekhidaba masing punna lising ani samani pan sure ngasi punna miyoi humpu laisat asidagi naba pharaktuna discharge tawki masi tharaga naba phakiba migi masing punna lakh ama lising kuthra mari somna nifu taruk sure naba phabagi sangsada marudrani pan 10.08 ni hauzik active case samnga kuthra taruk leiri arubada maruba pawmuk केंद्र की मपाल थोरम राज्य मंत्री डॉक्टर R.K. रंजन सिंह हाइरी यूक्रेन ओरगलीबा फिबम यंगलगा सरकार लेबाकदगी भारत मसासिंग पुथोरंगनबा थौरांग लौखले यूक्रेन मही तमलिबा मणिपुर की महिरोइसिंगी अहल लमनसिंगना अथु अकाई तेंबांगीदमक महाकी मंत्रालय के पाउ फाउननबा मसुंग मिपाइबीदनबा महांगना अपील तौरी मणिपुर विधानसभा मिखल की अहानबा ताकगी भोट खोमगी मतम हयेंग नुमिदांग वरम लोरेगनी मणिपुर विधानसभा की मिखल हिंसा यावतना पांगथोंगनबा राज्यपाल लागा नेशन अपील तौरी अमसुंग राज्य की हक्सल विभाग की डायरेक्टर डॉक्टर के राजो सिंह हाइरी मणिपुर कोविड-19 की अहम सुब वेब निंगथीन लक्षण मंगमले मणिपुर कोविड की अनोबा केस 53 थेंगनेखि मियोय अहम लेखिदे पाउ लोइजरे।